Assam Rifles na Kakching District Forest Gate Mobile Vehicle Checkpost Mayada achat awong sing check toubada Mahindra Scorpio Gari Amadagi Lupa lishing kunromgi Oigadaba Yumngang kaya ama phagatpa ngamkhre Phagatkhre Phagatpa ngamle hairi hiram asiga mari leina headquarter IGAR South na thadorokpa cherol aman hai tha asigi kumapanda Assam Rifles ki team amana Kakching District Forest Gate Mobile Vehicle Checkpost Mayada achat awong sing check toubada Mahindra Scorpio Gari Amadagi Lupa lishing kunromgi Yumngang bottle kaya Phagatkhre Gari adudagi Assam Rifles ki team aduna whiskey bottle Marifutara taruk amadi rum bottle tarani thoi Phagatkhre Faraba yu sing aduga konana yu sing adugu purakpa miyoy shing ado makha taba logi thabak khatnaba Pelan Excise Station da shinakre haina pau asna makha tari